tongan tongan ba thodok ta kuki mari thingkhre Myanmar da homeland tan ba yaw kuki zomi ama kapna ba yaw da thingkhre mathang da Sisipur da gi kuki village volunteer ane accident da sire aroi bada ham khoisai ko ba kuki nu pa ma high style and sing ba da gi sire punna tongan tongan ba thodok ta kuki mari thingkhre Center na NS2 da miyam sathukasin yahanna ba pressure tawrakpadagi kuki jo council na sinduna kangpokpida mi from pangtok na ba khanagadawre Ministry of Home Affairs MIC na maruwaina National Highway 2 Imphal Dimapur da miyam athengwa yawduna sathukasin yahallu haina akan ba pressure pirakpadagi kuki jo council na sinduna laknaba tha asigi kunga mapan gi ayuk pung 13 taba matamda kangpokpida leiba LNC Hotel da mi from pangtok tuna khanagadawre haiba mi from aduda tribal leader CSO intellectual amadi political leader kaya sarugyaagani haide thasigi kunga mapan da pangthokadariba mifamasi kukijo amadi mitei community gi marakta khut thanadaba haibagi batangda chatliba thasigi haukiba tang 18 da mifam pangthoknaba toramba du kuki kholai bible of united kuki national army na thinglakpadagi pangthokpangamdana lakhiba adugi matungda pangthokadaba mifam amani haide News Agency Power Corridor na torokiba report amagi matungina thasigi 18 da pangthokani haina toramba mifam adu kuki jo leaders singi marakta tongan tongan ba mat khenaba kya lakpadagi hairiba mifam adu pangthokpangam kidabani su hairi sahi ani henjilaklaba Manipur thokliba irang asibu laksenduna engtapa hanjilakna bagi pandamda India langa na pakhalaklaba tongan tongan ba khongthang sing adu gi saruk ama oina Ministry of Home Affairs ki maikai dagi National Highway 2 da ayat pa amadi athengba yawduna miyam punamak satpa yahanaba informal oina hairakpugi matungina kangpokpida hairiba mifam asi pangthokadabani hairi panba yabadi Imphal amadi Dimapur lambi haina su khangnariba NS2 asida hojik Naga amadi Nepali yawna miyoy kya sathokrisin tawnadi thajaba yabagi source amagi matungina kukijo council na kukijo group singi marakta confidence building sangatpa ngamgani haibagi thajaba thamduna NS2 da miyambu athengba yawdana sathokrisin yahanaba MSA na kukijo council da hairak bani haide thasigi kolomdoida committee on tribal unity ko tuna sinduna kukijo council ge tongan ba members sing saruk yaduna pangthokkiba close door mifam da NS2 da miyam sathokasin yahanaba MSA na pressure pirakiba dugi matang da munna khanaraba matungda condition anida miyam sathokasin yahanaba ge wareb lauki haide ba condition sing adu the central paramilitary force na ngak senduna NS2 da miyam sathokasin yahanba amade Imphal da yaukiba nongmada changdaba yadraba mathau taba polam sing NS2 gi paring da leiri singi miyasing da su mapung phana supply tawgadabani haina su yanaki haidi condition kharagi makhada NS2 da miyam sathoksin yahanbana kukijo miyam na talba political demand si surrender tawgi wafam kari su lakloi makoi gi maikai dagi assurance pidriba makai mitei sing na singi mafamda amadi kukijo sing na Imphal da kaidamai da satloi haina mifam da saruk yakhiba kukijo council gi senior member amana phongdoki haidi Hospital da irang thoke tawrure hairi thasigi kungamari da nambol da thoke balambi gi khodongtiba thodok amada soktona Kwaketel da leba Asian Hospital da pukhalakhiba miyoi ama ngarang laikhidabuga mari lenana hospital gi maikai da gi section na yengbide haiduna Asian gi emung manung gi miyoi sing na hospital authority ga wari sana se habada matam thintana thammi haiduna irang thoke tawrure singjamai police ki kangbo ama laktona patient gi emung manung sing thamjallaba matung hospital authority ga wari sana hankhre laikhidraba miyoi edu nambol kongkha maya lekai digi Morangthem Ranjit Sahini Pumatoi Apokpa Laikhidraba Magi Kawi Laikhidrabi Ranjit Keloina Bis Sonia Amadi Class 4 Tamliba Masan Pamaga Sahi Ani Mukta Ngai Masan Pamaga Tamlam Haidi Thodo Aduki Matanga Laikhidraba Ranjit Ki Masena Pongdorokibada Mahaki Manau Nupa Haukiba Julai Kungamarida Masa Matomta Accident Topudaki Nambol PIC da Pukhalaba Matung Makata Balaying Satana Bugidamak Asian Hospital da Pukhalakibane Mahak Pukhalaba Matung Gyan Tana Wari Sanaba Yana Lerame Adu Bukhang Haudana Masano Tabadagi Dr. Singna oxygen happy na baharubada ngasai gi tawraga leirabani karisu tawroi hairaga laithokhi Ranjit ki emung manung gi miyoi singna hospital da anabaga unabagi piribadu manung da unagi hairubada unahalakide tungda Ranjit laikhidra haina khangalakibane hospital authority ga wari sana se haibada matam thintha anduna thamki aina pendaba phongdorakhi hospital gi maikai dagi anaba se hek pukhalako ga kokta sopuna maram oraga section na yengsinki ICU da thamduna observation tawduna thamki mara asida ngara ayoki pungtra mathorom tarakpadagi nai haina complaint lakpadagi mathau taba investigation tawraba matung thedin du chauna horamba thengnabadagi khudakta patient gi emung manung gi ayaba lawraba matung operation tawkhi thedin hobana maram oraga infection thokpagi changwangi haiba sumak
ꯁꯣꯛꯅꯅ ꯈꯪꯈꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 6ꯇ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯍꯧꯔꯝꯕ ꯊꯤꯔꯤꯟ ꯃꯦꯟꯁꯤꯟꯈꯤ ꯑꯗꯨꯕꯨ ꯏꯟꯐꯦꯛꯁꯟ ꯊꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯤꯕꯅ ꯀꯤꯗꯅꯤ ꯋꯥꯈꯠꯂꯛꯄ BP ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯀꯥꯔꯗꯤꯌꯥꯛ ꯑꯦꯔꯦꯁ ꯂꯥꯛꯈꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯟꯖꯤꯠꯄꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4:95ꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯂꯦ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯂꯣꯏꯁꯪꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐꯤꯁꯔ ꯊꯧꯕꯥꯜꯅ ꯉꯔꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:50 ꯇꯥꯔꯛꯄꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡꯄꯜꯂꯤ IBR ꯂꯝꯕꯤ ꯄꯔꯦꯡꯒꯤ ꯇꯦꯟꯊꯥ ꯈꯨꯅꯧ ꯍꯥꯎ ꯂꯧꯈꯣꯡ ꯀꯜꯕꯔꯠꯇ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯂꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯁꯤ ꯍꯨꯟꯗꯣꯛꯂꯝꯕ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯁꯤꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯀ꯭ꯂꯦꯝ ꯇꯧꯅꯤꯡꯂꯕꯗꯤ ꯆꯦꯔꯣꯜ ꯑꯁꯤ ꯐꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯂꯝꯗꯤꯡ ꯋꯥꯡꯖꯤꯡ ꯀꯩꯊꯦꯜꯒꯤ CWC ꯊꯧꯕꯥꯜꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖ ꯗꯦꯕꯂꯞꯃꯦꯟꯠ ꯑꯦꯖꯦꯟꯁꯤ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯨꯅꯤꯠꯇ ꯀ꯭ꯂꯦꯝ ꯇꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯀ꯭ꯂꯦꯝ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯑꯦꯗꯣꯞꯁꯟꯒꯤꯗꯃꯛ ꯂꯤꯒꯦꯜꯒꯤ ꯑꯣꯏꯅ ꯐ꯭ꯔꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯅ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯏꯜꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠ ꯄꯨꯔꯛꯄ ꯒꯥꯔꯤ 2 ꯍꯜꯍꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯁꯥꯝꯗ ꯄꯥꯛꯁꯟꯅ ꯏꯚꯤꯛꯁꯟ ꯆꯠꯊꯔꯛꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯥꯒꯥꯂꯦꯟꯗ ꯇꯝꯅ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯄꯨꯔꯒ ꯂꯥꯛꯄ ꯒꯥꯔꯤ 2 ꯅ꯭ꯌꯨꯂꯦꯟꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯅꯥꯒꯥꯂꯦꯟꯗ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁ CRPFꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯐꯥꯔꯕ ꯃꯇꯨꯡ ꯑꯁꯥꯝ ꯕꯣꯔꯗꯔꯗ ꯍꯜꯍꯟꯈ꯭ꯔꯦ ꯑꯁꯥꯝꯗ ꯄꯥꯛꯁꯟꯅ ꯏꯚꯤꯛꯁꯟ ꯆꯠꯊꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯅꯥꯒꯥꯂꯦꯟꯗ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯕꯅ ꯅꯥꯒꯥꯂꯦꯟꯗ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯂꯤꯁꯇ ꯑꯦꯗꯚꯥꯏꯖꯔꯤ ꯊꯣꯛꯇꯨꯅ ꯑꯁꯥꯝꯗ ꯏꯚꯤꯛꯁꯟ ꯇꯧꯈꯤꯕ ꯑꯗꯨꯗ ꯂꯩꯐꯝ ꯂꯩꯇ꯭ꯔꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯥꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯇꯤꯝꯁꯤꯡ ꯆꯦꯛ ꯒꯦꯠꯁꯤꯡꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯑꯁꯤ ꯃꯁꯛ ꯈꯪꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯕꯛ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯗ ꯑꯁꯥꯝꯗ ꯏꯚꯤꯛꯁꯟ ꯇꯧꯈꯤꯕ ꯑꯗꯨꯗ ꯂꯩꯐꯝ ꯂꯩꯇ꯭ꯔꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯄꯨꯔꯒ ꯂꯥꯛꯄ ꯒꯥꯔꯤ 2 ꯃꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯁꯤ ꯂꯝ ꯈꯣꯞꯆꯤꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯑꯁꯥꯝꯗꯒꯤ ꯇꯛꯊꯣꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯑꯁꯥꯝꯗ ꯍꯜꯍꯟꯈꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠ 3ꯅ ꯑꯁꯥꯝꯗꯒꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯑꯁꯥꯝꯒ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃꯅꯤꯄꯨꯔ ꯃꯦꯘꯥꯂꯌꯥ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅꯤ ꯆꯤꯡꯅꯕ ꯂꯩꯔꯕꯗꯤ ꯈꯨꯗꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯔꯤꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯛ ꯗꯥꯇꯥꯁꯤꯡ ꯈꯣꯝꯒꯠꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯁ꯭ꯇꯦꯠ 3 ꯑꯁꯤꯅ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯆꯠꯊꯔꯤꯕ ꯏꯚꯤꯛꯁꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠꯁꯤꯡ ꯑꯗꯨꯗ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯦꯘꯥꯂꯌꯥꯒꯤ ꯑꯣꯏꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯟꯔꯥꯗ ꯁꯪꯃꯥꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯑꯁꯥꯝꯒꯤ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯕ ꯑꯃꯁꯨꯡ ꯉꯝꯈꯩꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯕꯅꯤ ꯃꯤꯐꯝ ꯑꯗꯨꯅ ꯑꯁꯥꯝꯒꯤ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯕ ꯑꯁꯤꯅ ꯃꯦꯘꯥꯂꯌꯥꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯄꯤꯔꯛꯄ ꯌꯥꯕ ꯆꯩꯊꯦꯡ ꯑꯗꯨꯁꯨ ꯅꯩꯅꯈꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯂꯣꯏꯅꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯊꯤꯡꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯕꯅꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯄꯔꯦꯇꯤꯡ ꯄ꯭ꯔꯣꯁꯤꯗꯔꯁꯤꯡ ꯁꯦꯝꯗꯨꯅ ꯃꯤꯇꯣꯞ ꯌꯦꯡꯁꯤꯟꯕ ꯑꯃꯁꯨꯡ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯈꯪꯍꯟꯒꯗꯧꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯁ꯭ꯄꯦꯁꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯁꯦꯝꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯆꯞ ꯆꯥꯅ ꯃꯁꯛ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈꯤꯕꯅꯤ ꯀꯨꯀꯤ ꯆꯪꯍꯟꯗꯕꯒꯤ ꯈꯣꯡꯖꯪ ꯁꯧꯒꯠꯅꯕ TNFOꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯐꯨꯗ ꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯅ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤꯁꯤꯡ ꯆꯪꯍꯟꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯐꯨꯗ ꯍꯤꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ TNFOꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯐꯨꯗ ꯍꯤꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ TNFOꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯑꯦꯃꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯑꯃ ꯉꯔꯥꯡ ꯄꯥꯡꯊꯣꯛꯇꯨꯅ FNCCꯅ ꯆꯪꯁꯤꯜꯂꯤꯕ ꯃꯇꯝ ꯀꯛꯇꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥ ꯐꯨꯔꯀꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯅ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ꯅꯥꯒꯥꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯕ ꯂꯝ ꯁꯣꯛꯅ ꯖꯔꯃꯟ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯀꯨꯀꯤꯅ ꯂꯝꯕꯤ ꯁꯦꯝꯕ ꯌꯥꯔꯣꯏ ꯅꯥꯒꯥꯒꯤ ꯂꯝꯁꯪꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯑꯃꯗꯤ ꯇ꯭ꯔꯦꯅꯤꯡ ꯕꯦꯁꯁꯤꯡ ꯁꯦꯝꯒꯠꯄ ꯌꯥꯔꯣꯏ ꯅꯥꯒꯥꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗ ꯄꯣꯄꯤ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯆꯪꯕꯗ ꯃꯇꯝ ꯀꯛꯇꯨꯅ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤꯕꯅꯤ ꯉꯁꯤꯁꯨ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯆꯪꯕ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯇꯦꯔꯣꯔꯤꯖꯝ ꯑꯃꯗꯤ ꯁ꯭ꯃꯒ꯭ꯂꯤꯡꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯑꯃꯤꯠ ꯁꯥꯍꯅ ꯈꯪꯍꯟꯈ꯭ꯔꯦ ꯇꯦꯔꯣꯔ ꯑꯃꯗꯤ ꯁ꯭ꯃꯒ꯭ꯂꯤꯡꯒꯤ ꯊꯕꯛꯁꯤꯡꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯖꯨꯂꯥꯏ 15ꯗꯒꯤ ꯍꯧꯗꯨꯅ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ DGPꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ 2ꯅꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯀꯟꯐꯔꯦꯟꯁꯇ ꯑꯃꯤꯠ ꯁꯥꯍꯅ
मथक की वाफम से खंगन खिबनी लेबास की स्टेट अमदी यूनियन टेरिटोरी सिंगी DGP सिंग फिजिकल अमदी वीडियो कॉन्फ्रेंसिंग की खुथांगदा सरुक यादुना पांगथोकिबा कॉन्फ्रेंस अदुगी हौबो नुमिता सेंट्रल अमदी स्टेट लॉ एनफोर्समेंट सिंगी मरक्ता इंटर एजेंसी कोऑर्डिनेशन लाइन थबक तौदुना टेरर क्रिमिनल नेक्सस सिंग फागतनबा अकनबा थबक लोकनबा कुमना खनके एजेंसी की पाउन हाई मिफम अदुदा सरुक याखिबा लेबास की DGP सिंग अमदी अतै एजेंसी सिंग की मकोक थोंबा ऑफिशियल सिंगता टेरर अमदी स्मगलिंग द सेनबा मियोसिंग फागतनबा डेडिकेटेड मेजर सिंग लोकनबा यूनियन होम मिनिस्टर अमित शाह ना पाउताक पीखे मिफम अदुदा नेशन की इंटरेस्ट सोपा अमदी ड्रग ललोनबा की थबक कया अमा मपान की खुजल थौरांग की मखादा डोमेस्टिक मियोसिंगा समनदुना थबक तौबगी मतंग कुमना खनखे अमदी मपान की खुद यावना चथबा टेरर अमदी स्मगलिंग की थबक सिंग असिदा अनोबा मखल की टेक्नोलॉजी किया सिजिनबा अमदी अफबा मखल की कम्युनिकेशन की एप सिंग सिजिनबना स्टेट फोर्स न मकोइबु थेंगननबा होनबदा मायोकनलिबा खुदोंग चादबा सिंगसु पुथोक्तुना खनखे हाइदे लेबास की तोंगा तोंगान स्टेट सिंगदगी ऑफिसर सनिपान हेनबन फिजिकल अमदी वर्चुअल मोड सरुक यादना पांगथोकिबा नेशनल सिक्योरिटी स्ट्रेटेजिक कॉन्फ्रेंस की नारांग अरोइबा अमदी निनी चनबा नुमिता सिविल एविएशन एंड पोर्ट सिक्योरिटी काउंटर टेररिज्म लेफ्ट विंग एक्सट्रीमिज्म अमसुंग नार्कोटिक ट्रैफिकिंग की काउंटर मेजर की मतंगदा अहेनबा मियेंग थमदुना खनखि हाइदे पनबा याबदी नेशनल सिक्योरिटी द सिंगनरप थोंग के चपचाना मायोकनबा ngamnaba स्टेट अमदी यूनिट सिंग मकोक थोंबा पुलिस ऑफिसर सिंग सरुक यादुना सही खुदिंग के नेशनल सिक्योरिटी स्ट्रेटेजी कॉन्फ्रेंस पांगथोकनबा कुमजा 2016 द प्राइम मिनिस्टर नरेंद्र मोदी ना थौरांग लौखटखिबनि हाइदे ओजा सिंह की इशू लेंगाकना अथुबदा लोइसिल्लो हाइना MP बिमोलना फोंदोखरे PR की मायोक्ता हाउस दा वांगागने हाइना फोंदोखे यांगलेन सरू ओइदबे एजुकेशन अमदी हेल्थ सेक्टर अनि कायरकपा मतमदा लमदम अमा कायबगा समानै लम मसिदा लेंगाकना अहेनबा मियंग संगहनिंग हाइना लोक सभा की MP डॉक्टर अंगोमसा बिमोल अखोजमना फोंदोखिबगा लोइनना हायर सेकेंडरी स्कूल लेक्चरर सिंह की पिफम थोपा तलब मतम सांगना पिथोक्तना थमजिनबा से ओजा सिंहबु थवोइदबनी लेंगाकी मरि लेनबो अथॉरिटीना अथुबदा चनबा याबा वारक्सिन पोरकदबने हाइना थमलकले ngarang kai samthung top lerak leba MP bimol gi yumda pangthokpa pawmi singa unaba ma dama hangna hai haujing manipur thokleba issue kaya asik mathakta lenga ki oza ayamba chahi ama hena talapi dabagi issue ama thorapa silabak thibane kumja 2018 da haulau khiba lecturer sing 2022 da regular tahalaga 2023 gi April da gi regular gi talapi ragani haina notice thoklabasu ngasi pawbo oza singa segi thage talap pibi da ba habase oza singi thamoi da kari pharom gani habase mari lenaba singna खंता हनिंगे महाक मसामकसु ओजा अमा ओइना हौरकपना ओजा अमा की अवाबा खंगे ओजा सिंगना पेन डाउन स्ट्राइक संगसिनबगी पाव ताबदा नुवाइतबा फावे लेंगा असिना एजुकेशन असि कयाम यामना सोक्सिल हाबसि खंगबा मथौ ताइ हौजुक लेरिबा लेंगा की स्कूल अयामबा फेल ओइरे लेंगा असिना बेसिक एजुकेशन असि थुगाइरे हाइबका चपमानरे हाइखे महाना हाइ एजुकेशन अमदि हेल्थ सेक्टर अनि असिदा लेंगा न हेना मियेंग संगहनिंगे यांगलेन सरु ओइरिबा अनि असि कायरकपा मतमदा लमदम अमा कायरकपगा चपमानै मरम असिना ओजा सिंगी इशू असि लेंगा न येंगसिल अथुबदा वारसिल पोरकनबा होनबियो मणिपुरदा हौजिक सरंग नंबर लै हाइदुनासु तुंगी युम्बीगी खल्लगा ओजासिंगी लेदिबा इशू असि खुदकता लोइसिनबा मरि लेरबा सिंगना होनबियो हिरामसगी मतंगदा यूनियन गवर्नमेंट के मरि लेनबा मिनिस्ट्री दा वारि सानादुना तक्सिलम ले हाइना फोंदोखे अमरोमदा हौजिक लमदमसे था तरुक प्रेसिडेंट रोल थंबगी मतम लोइसिलकपगा लोइनना हाउस दा नौना था तरुक अमुक सांगदोकनबा पुखलकपदा PR गी मायोक्ता वांगांगने हाइके रतन थियाम लैखिदबदा मोदीना अवाबा फोंदोक्तबा मणिपुरबु इकाइबा पीबनि हाइना फोंदोरक्ले सकनाइरबा कल्चरल पर्सनालिटी रतन थियाम लैखिदबगी मतंगदा प्राइम मिनिस्टर नरेंद्र मोदी ngasi phawba awaba phongdoraktabagi thawong asi manipur gi miyambu ikaiba pibani haina congress ki luchingba joyram ramesh na phongdokre social media platform X da thagalakpa warolamada congress ki luchingba sin hai india gi oina khwaidagi sangnairaba cultural personality singi manung chaliba ratan thiam laikhidabada tongan tongan ba maikai dagi awaba phongdok narakpa tarabasu prime minister ngasi phawba awaba phongdoraktaba haibase manipur bu ikaiba pibani हाइना लफम थोई कुमजा 2023 की मे 3 दगी हौना कांगक की हाना सुनाबा थौदोक थोक्तुना लाखलाबा मणिपुर प्राइम मिनिस्टर ngasi फावबा चत्तबा अमदि मणिपुर की सकनाइरबा मियोय अमा लैखिदबदा ngahaktang matam kai thoklaga awaba phongdoktaba haibasi प्राइम मिनिस्टर ना मणिपुर की मियामबु थवोइना खंदे हाइना उत्पगी मोंगनि हाइना पुंदोखरे पार्लियामेंट की मॉनसून सेशन तत्तन एजोर्मेंट तौबदगी मियामगी टैक्स मनी करोड़ 10 मांखरे हाइरे
ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯃꯥꯊꯣꯏꯗꯒꯤ ꯍꯧꯈꯤꯕ ꯑꯥꯒꯁ ꯀꯨꯟꯃꯥꯊꯣꯏ ꯐꯥꯎꯕ ꯆꯠꯊꯒꯗꯧꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯣꯟꯁꯨꯟ ꯁꯦꯁꯟꯒꯤ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯃꯥꯊꯣꯏꯗꯒꯤ ꯍꯧꯗꯨꯅ ꯉꯔꯥꯡ ꯐꯥꯎꯕꯗ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯈꯤꯕ ꯔꯥꯖ꯭ꯌ ꯁꯚꯥ ꯑꯃꯗꯤ ꯂꯣꯛ ꯁꯚꯥꯒꯤ ꯁꯦꯁꯟ ꯑꯗꯨ ꯕꯤꯍꯥꯔ SIR ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯑꯃꯗꯤ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯀꯤ ꯃꯇꯥꯡꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯂꯛꯄ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯎꯁꯇ ꯆꯌꯦꯠꯅꯕ ꯊꯣꯛꯄꯗꯒꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯄ꯭ꯔꯣꯁꯤꯗꯤꯡ ꯆꯠꯊꯕ ꯉꯝꯗꯅ ꯑꯦꯖꯣꯔꯟꯃꯦꯟꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯣꯟꯁꯨꯟ ꯁꯦꯁꯟ ꯑꯁꯤꯗ ꯄ꯭ꯔꯗꯛꯇꯤꯕꯤꯇꯤ ꯀꯌꯥ ꯂꯩꯈ꯭ꯔꯕꯁꯨ ꯍꯥꯎꯁꯇ ꯑꯣꯄꯣꯖꯤꯁꯟ ꯑꯃꯗꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯆꯔꯥꯡꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯠꯇꯅ ꯃꯤꯅꯤꯠ ꯑꯃꯗ 2.5 ꯂꯥꯈ ꯆꯥꯗꯤꯡ ꯇꯧꯕ ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯔꯥꯖ꯭य ꯁꯚꯥꯒꯤ ꯑꯄꯨꯟꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯒꯤ ꯇꯦꯛꯁ ꯑꯣꯏꯅ ꯈꯣꯝꯒꯠꯈꯤꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯔꯦꯝꯕꯗ ꯃꯥꯡꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯔꯥꯖ꯭य ꯁꯚꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟ ꯑꯁꯤ ꯅꯣꯡꯃꯗ ꯇꯉꯥꯏ ꯐꯗꯅ ꯂꯟꯆ ꯑꯋꯥꯔ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯄꯨꯟꯅ ꯄꯨꯡ 6 ꯔꯣꯝ ꯄ꯭ꯔꯣꯁꯤꯗꯤꯡ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯄꯥꯅꯔꯤꯕꯅꯤ 2012ꯇ ꯃꯇꯝꯗꯨꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯄꯥꯋꯟ ꯕꯟꯁꯥꯜꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟ ꯑꯁꯤ ꯆꯠꯊꯕꯗ ꯃꯤꯅꯤꯠ ꯑꯃꯗ 2.5 ꯂꯥꯈ ꯆꯥꯗꯤꯡ ꯇꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯕꯟꯁꯥꯜꯅ ꯐꯣꯡꯗꯣꯛꯈꯤꯕ ꯏꯁꯇꯤꯃꯦꯠ ꯑꯗꯨ 2012ꯇ ꯑꯣꯏꯕꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟꯒꯤ ꯆꯥꯗꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯝꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ